August 8 World Indigenous Day gi thauram pangthoklagani haina asang kasarna phongdokre. Indigenous People Forum na sinduna mathang thagi 8 da Defending Right Shaping Future haiba pandamda Imphal gi City Convention Center da World Indigenous Day 2025 ki thauram pangthokani haina Indigenous People Forum Manipur gi President asang kasarna phongdokre. Press Club da pangthokpa pawgi mifam da wafam asi phongdokladuna mahangna hai thauram asi North East Indigenous People Forum NEIPF ki meeting makhada pangthokadabane. Thauram asida awang nongpo state singi yelhau prup ki miyoi sing laktuna sarug yagadori Tripura gi Ningthau su lakpina ba aiba chirol piragani thauram gi manung chana yelhau phurup ki oiba nat ki jagoi isa yauna atai thauram ting pangthokani amasung yelhau phurup ting gi oiba warep ting lominagani maram asina numit asida CSO amasung lanai body singna makhalamata gi ban general strike amadi protest na stingba tawbigano haina su pawmi singi khuthang da appeal tawki. Hingsa thadokpa haiba hiramda pangthokani tawramba mifam Kuki CSO gi marakta manadaba wakhalo leibadagi matam kaktana yaithokre. Kuki Jo Council KJS na sinduna ngasi tuibong Peace Ground da haukiba chai listing ani kulhumdoi gi me ahumdagi Manipur da thokliba irang asi loisinabagi pandamda Kuki amadi Meitei gi marakta khut thanadaba haibagi matangda khananaba pangthokani haina tawramba asawa mifam adu Kuki Jo Puruki leiriba tongan tongan ba CSO singi marakta manadaba wakhalo lakpadagi hariba mifam adu matam kaktana yaithokre. Ngasi pangthokani haina tawramba mifam adu Ministry of Home Affairs MSA na Manipur da thokliba irang asibu loisinduna paikhalakliba tongan tongan ba khongthang sing asigi saruk ama oina Kuki amadi Meitei Puruki marakta khut thanadaba haibagi matangda nakalani gi marakta yanaba warep ama launanaba khangalakpadagi Kuki Jo Council na mapung oina thaudang lauduna hairiba mifam adu pangthokani haina tawrambani adubu ngasi Kuki Jo Council na thadorpa chirol amada Haude Kuki Jo miyangi marakta lairiba charangnaba nungaitaba charaga sida asiguma mifam ama pangthokpa haibasi asuba khongthang ama nate Kuki Jo miyanga tanarama tawdana lup asigi maikeidagi asiguma mifam ama pangthoknaba sem charamba asina Kuki Jo Puruki lairiba miyamda nungaitaba thogankiba adugidamak lup asigi maikeidagi hainingai leitana nungaitaba phongdoklagli hainaso chirol aduna hairi nakalamaromda press na phangba tongan tongan ba source ki matungina ngasi pangthokani haina tawrama mifam adugi matangda Kuki Jo Puruki marakta leiriba tongan tongan ba CSO gi marakta manadaba wakhalo lakpadagi purup asigi marakta tokhai tanarakpana chingba kaya thokpadagi mifam adu matang kaktana yaithokkibani hairi Kuki Jo Council gi makok thongba lusingba amana news agency asigi Paumi amada phongdokkibada lup asigi maikidagi Kuki Jo miyangi leiriba sentiment adu ningthina khantharaba amadi khangnanaba honaruba tawdana hairiba mifam adu pangthoknaba sem saruba asi lup asigi aranba khongthang amani haiba lup asina khangmangamle tongan tongan ba mafang kayadagi lakpa feedback asina khangmangamle madudi asiguma mifam ama haudi Kuki Jo Puruki miyangi wakhalonda tariba nungaitaba amadi atai atopa hiram kaya asigi marakta asiguma mifam pangthokba haibasi asuma khongthang amanate asiguma anauba development kaya asina maram oiraga lup asigi maikidagi sungasi pangthokani haina tawramba mifam adu matam kaktana yaithokle haina chirol thoktuna miyamda khangan khibasu leikre haina phongdoki Myanmar gi Junta na chathakiba airstrike na Irrawaddy gi turel khongbal da miyoi kun hatkre haina report amana phongdorakle Myanmar gi Sanghain region da leiba wetland town siki manungchana leiba Irrawaddy turel khongbal gi khunggang singda Junta gi region na chatharakiba airstrike singda ngarang yamdrabada miyoi kun hatkre hairi airstrike sing aduna maru oina Mandalay gi Irrawaddy turel da Kasin state gi mafam da leiba Dhamo gi outpost singda kulai amadi ahenba lanmi sing thajinabagi dama petrol craft ani landing craft ahum amasung transport vessel taret ngarang Mandalay gi go wendagi chetkibani hariba flotilla adu nga senba oina Myanmar Junta gi fighter jet singna turel gi nakanda lairiba rebel singi khongang tamna attack tawduna miyoi kun adu hatkibani haina report amana phongdorakli Bhamo hariba town ase Kasin state ki khwaidagi chawba ani suba city oiribani Kasin Independent Army amasung makhoi gi misang singna mafam adu da attack chatharakpadagi Junta gi flotilla amadi airstrike sing aduna makhoi gi lambel da leiramba khunja sing adubu takhaikibani China na saba aircraft sing aduna yamna nemba mafam da paiduna bomb sing adu thadaba ngamki maduna flotilla adubu resistant na control tawba Singu town lanthok hanba ngamduna Bhamo tamna chatpa ngamki Nikhil Okram
Mr. International 2025 mingthon pikre. Mega Entertainment na Nikhil Okrambu Mr. International 2025 ki title pikhibaga loinana chahi asigi December da Philippines da pangthokadoriba Mr. International presenter Nikhil Okram Charugyaragani Taramari Suba Sedwet Mega Mr. Northeast 2025 title lokraba Nikhil Okram Mega Entertainment gi founder oibatanatana National Director of Mr. International of India Abhijit Singhana Nikhil bu chahi asigi December da Philippines da pangthokadaba Mr. International presenter Charugyanaba khangalagli Imphal dagi Nikhil Okram Hodi Manipur University da Physical Education da Bachelor Degree tamliba mahiroini mahak National Service Scheme gi Active Member oiduna State asida naha singi sakwa thaurang kaya tawba misangni Mega Entertainment ki Manipur State ki Director Kabita Kaishamna phongdorakpada Nikhil Okrambu India gi mahut sinduna chahi asigi December da Philippines na pangthokadaba Mr. International presenter Charugyanaba khangalakpa asi mahang masagi maipakpa khakta natana Manipur amasung awang nongpok lamdamgi oina yamna chawthokchaningai ni haidi soO group ki yaka yenglaga thabak tawdanaba PM da taksinkhre Manipur da mahausa gi phibam da hanjilaknaba honabada soO group ki yaka yenglaga thabak tawdanaba World Meitei Council DWMC na Prime Minister Narendra Modi gi pungning chingsinkhre World Meitei Council gi maikidagi Prime Minister Narendra Modi da pisinkiba chirol amada suspension of operations to agreement sign tawnariba Kuki gi lal haulup singi wafamda Pangthadana ba wafam thamladuna chirol asina hai Manipur da mahausa gi punsida hanjilakna bagal mari lainana Ministry of Home Affairs MHA ga soO group ka wari sanari basi council asina taramna oi hairi adubu nakalani gi marakda wari sanari basida soO group ki maiki dagi taliba demand asida ayaba piba tarabadi Manipur da hena sathiba phibam ama thorakani lal haulu kangbu asina Manipur da santhi gi punsida hanjilakpada Maru oiba role amal lawani haibagi aranba wafam Government of India da lairamba yai adubu wafam asi asumanati haidi maramasina soO group asigi demanda India government na ayaba pikhiba tarabadi Manipur da hena sathiba phibam amal lakpa yai maramasina lona yaba mawongda Manipuri crisis ati loishinaba thabak lokhatpiyo haina su Prime Minister gi pungning sinsinki Chin Kuki istilinau ni haina Mizoram da sangda fampiruba refugee mayamna pusilakpa drug na Mizoram chaiba horagle Mizo se section ma mathau tai moi kumba nisa chaba masing hengalagle nisa chariba sing aikhoi di section ministry sarisi aikhoi lamdam chi da sigumba athiba saktam ti nisa chaba singchina uhalli haiba si khangminasi Burma lom dagi lakpiriba istilinau singsu aikhoi bunung sibiduna sigumba mayam tenna thaiduna chatminna bada mateng pangminasi noina noigi lamnung siba adumaina aikhoi su aikhoi gi damase nung siribani karino aikhoi Mizoram se nungai trabo noibo aikhoi na soikiba yaukrabo kari nungai taba lairage noigi tungjanaba khak khalibra nung sibiduna Mizoram da drug pusinbir kanu haina Mizogi miyoi amana Facebook ta post oina thagalagli Aranba census ta yumpham oiraga delimitation tawba yaroi Meitei ST List chalhanaba amadi mitop sing halan khinaba campaign chatharagane haina MMTU na phongdokre Manipur dagi illegal immigrants sing khandokringai da makhal amadagi census amade delimitation gi process chathaba yaroi loinana kumda lisingani ama amasong lisingani taramathoi gi aranba census ta yumpham oiraga delimitation tawba yaroi haina Meitei Tribe Union ge Secretary Administration Mutum Churamani na phongdorali loinana aranba census ta yumpham oiraga makhal amadagi delimitation tawba yaroi haibagi marik chumba warol yawba memorandum ama India gi President PM Manipur Governor yauna mari leinaba singda MMTU gi maikidagi pisin khre hairi ngarang Major Khulda laiba Manipur Press Club da pangthokpa pawgi mifamda Mutum Churamani na makha taradun hai census ki mangoina na Manipur da khunda sinduna lairiba illegal immigrants sing hana khando o Meitei na ST List da phangpham thokba chakthung kaya mitop singna munduna lairi asigumba aikhoi gi sakthung munduna lauriba sing asi ngasi gi inkhalagliba lairik laisu hairabana ha singna wakhal taba matam oire minority tarakliba Meitei singbo ST List yahalu phurumacha asibo constitution gi oiba ngaklau piyu haiba demand asigi matangda restoration of Meitei and scheduled tribe list amadi demand for deportation of illegal immigration haina mingthonba miyang yoiba campaign ama MMTU na July tha asidagi chathaba hauragani hauji leiriba illegal immigrant amadi aranba census sing asida yumpham oiduna census amasung delimitation tawba yaroi haibagi aiba memorandum amaso MMTU na ngarang India gi President Prime Minister
Ministry of Home Affairs, Ministry of Tribal Affairs, Government of Manipur amasung Chief Secretary da aiba chirol thaduna khangankre yelhomi Manipuri miyamna census tawdaba amadi delimitation tawbada yaningdaba amadi ayet papibagi wafam amada leite tawba tarabadi asuma census da delimitation tawbiyu haibani census tawdringai da foreigner illegal immigrant amadi mitop miyang chasing Jithadana hana khandok piyu haibani wafam asida laiminariba kanglu purup amatana lana lawfam thokte haiki